Amazon rainforest asi asoba country mapan gi mafum singda pak sana leivani. Masigi jungle asi 6.7 million square kilometer muk chawi. Aduga masi Brazil, Colombia, Peru dagi horaglaga tungan ma South American countries singda santoklaga leivani. Masigi lungs of the earth haina khangnaba jungle asida aikhoina khanjeludaba angakpa kyana pik thana leiri. Jungle asida tungan upambi 390 billion muk hori. Aduga masida matam kyagi mamangdagi tungan ba aikhoina amukta udriba jiba kyagi mayum oiduna leiri. Jungle asi asuki matik shongbana mafam kharadadi numit ki mangal asi laimaida fazana yobbu fawu ngamde. Numit ki mangal khangna nong suba matamdasu upambi sing asina kupsilaga leiva oivana nongi isingna laimaida yorokpa matamda minute 10 muk changlivani. Aduga mafam asida nong suba ki changsu asuki matik wangi. Amazon rainforest asida tungan turel lising amaga cham muksu lei. Aduga masida prithivida ani suba khwaidagi sangba turel su lei. Masigi 6,400 km muk sangba turel asi Amazon river haina khangnai. Aduga atopa report kharada masigi turel asigi asang masi 6,900 km fawba oigani haina su phongdokhi. Amazon river gi ising si Peru gi Andes mountain dagi horaklaga Brazil gi Atlantic Ocean da takhi. Aduga turel asi hek yengbada fazaragasu masida aikhoina pangna unadriba yamna sathiba jiba kya su lei. Jiba singsi ayambana Prithvi ki atai mafumda phangdaba ngaktana ayambani. Masida leiba khwaidagi sathiba jiba hairagadi green anaconda amadi electric eel asini. Aduga jungle asida boiling river haina khangnaba turel amsu lei. Masigi turel asigi ising si adum sauraga lei. Masida kariguma jiba khara apikpasing tasinkiba thoklavadi ising asawusida adum phutkidorivani. Amazon gi jungle asida tungan ba fajakraba amadi yamnasu sathiba jiba million kya lei amadi masigi maramda hanagi video rasu semjakravani. Ngasigi sina hanagi video gi makha tarakpa sarokni. Most play India gi khoriki pamnaba Bengali superstar Kaushini Mukherjee represent tawba sigi maramda khangminasi. Register tawba sana bonus 500 fangani. Slot game sanaraga thoiraga di withdraw sulaina tawba yai. Phone pay GPay amadi bank transfer make tada deposit tawba yai. Sign up tawraga promotion section da promo code spin id se haplaga 100% welcome bonus fangani. Download tawbagi 200 amadi Facebook ta review tawbagi 200 amagasu fangani. Affiliate member oraga 50% commission fangwi yai. Comment apiriba links te register tawraga bonus claim tawbiyo. Amazon gi jungle sida aikhoina khangba ngamdriba aronba kyasu lei haina thajanai. Miyoi kyana thajanabada mafam sida sanang aktana saba thaina gi city amasu aronba mafam amada lei haina thajanai. Jungle asigi asongma amadi sangmada khudongsadaba oivana mafam adu thiba phangdabani haina thajanai. December 2020 ki matamda International Space Station dagi NASA gi astronaut amana Amazon forest ta sanagi turel manba saktam ama thengnaki. Adubu masi kona thangda illegal coal mining tawbugi saktam ni haina phongdokhe adubu masina asumba oigedra habdi chapchaba khangdri. Adurang asi videos da masigumba Amazon forest ki angakpa mystery kya amadi discoveries kya gi maramda khangminasi. 2018 ki March thada archaeologists singna Amazon forest ta miyoi besing leirambagi mafum 81 thengnaki. Masigi manungda mafum 13 da chattuna research kya tawkhimadi tungan ba thaina gi posak kya su phangba ngamki. Aduga mafam sing aduda geoglyphs kya su thengnaki. Ahanbada masi kari maramgi kanana saramlibno haiba wahang asina angakpa mu oinaki. Research kya tawrbu matungda Jonas Georgia di Saudana phongdokhibda masi chahi lising amaga chaniyankai gi matamda forest settlement gi semkhibne haina phongdokhi. Adubu kona thangda amung masi ngasidagi chahi lising ani gi mamangda ancient civilization amana sarambani haina phongdokhi. Thaina gi matam aduda mafum masida miyoi 6 million dagina 10 million fawba leirami haina phongdokhi. Makhoina jungle asibo amangara thoktaramba mongda semlaga mahi marong thaba amadi sangana chingba loiraga leirami haina phongdokhi. Amazon gi jungle asida yamna sathiba jiba kyasu leiri. Masigumba yamna sathiba jiba ma hairagadi masigi Goliath bird eater haina khangnaba spider makhal asini. Masina prithivida khwaidagi chawba spider makhalni. Masi 11 inch muk sangi. Masi Amazon forest ki asongba amadi amamba mafum singda leivani. Masina jiba kyabu khanghowduna ambush tawraga hatpa ngami. Masi aikoi miyoi bada khudong tiningai di oide dabu karigumba chikkiba taragadi aikoi gi unchada laina gumba kya pokhanba ngami. Amazon forest ta mafam amadagi mafam amada chatpa ngamba upami makhal amasu hawi. Masibo aikoina walking palm tree haina khangnai. Masi 1980 ki matamda discover tawkhibani. Aduga masi 75 feet fawba wangna howba ngami.
aduga magi u marasina mafum amadagi mafum amada nungsa mangal phangba jaga ta chatkani aduga masi chatpa haraga fatlauna hekta chatpadi natte yamna tappa chahi amada centimeter khara khaktamuk chatpani Amazon gi jungle asida lizard makhal amasulai makoisi isingda chen mangami makoisi Basilisk lizard haina khangnai aduga makoisi fit ahumuk sangai makoina isingda machinjak thiba amadi atai jibadagi nanthokpa matamda isingda chenduna natui Amazon forest leaf mimic katydid haina khangnava jiba makhal amasulai jiba si pambi amagi managa masak chap manana onba ngami masina pambi amara tongduna leiba matamda pambi aduga masak chap manakhibana lei haiba fawba khangma ngamde asumna makoina atopa jiba singdagi ngakthokpa ngami aduga mafum asida yamna fazaba morpho haina khangnava jiba makhal amasulai masigi kurak makhal asi atopa mamingda goddess of beauty haina sukhangnai masig hangnatana Amazon forest asida hek yengbadati fazaba adubu yamnade sathiba hangoi makhal amasulai masigi hangoi se poison dart frog haina khangnai National Geographic ki matungina masigi hangoi gi mahu amna miyoi 10 mukti hatpa ngami haina phongdoki masigi hangoi se 2 to 3 inches muktang sangba yamna pikpa hangoi makhal amani aduga makhoisi machu makhal makhal dalai masigumba angakpa jiba kya si khangnatana mafum asida tribe makhal chamri muk hena mayung oiduna khundaraga leiri makhoisi mafum asida matam kya gi mamangdagi leraklavani aduga makhoisi ayamana mafum sidagi mapan thoktriba ngaktane hevadi thainagi mongda adumak leiri Amazon forest ngasi fawda pambi makhal lising nifu nga makhal lising ahum mammals makhal 427 reptiles makhal 370 amadi atopa jiba makhal kya su leiri aduga lepalitana anouba jiba makhal kya su discover tawri scientists na phongdokhibda Amazon forest 1999 dagi 2009 fawda Everest oina numit humni khudingi anouba jiba makhal ama discover tawi hena phongdokhi aduga mafum sida aikoina khangba ngamdriba atopa jiba makhal kya su leiramgani hena phongdokhi Amazon forest asina prithvi gi asauba saruk ama oiribani masina prithvi gi oxygen 20% muk puthoklibani aduga jungle asigi mafum mayambadi miyoi bai khoina amukta fawu changlu drivana ayambani aduga mafum sing aduda kari kari jiba leiramgani hefsi aikoina khanjiluba matamda tasengna angak paivdu oi Amazon forest ki maramda makhata ba video pambiragadi comment soidana muke habiramu